Mungtada ngasi video sibu yang beliba ecil nau singbu channel sina taram na okseri loinana channel sina ngasi thaga sagador video sa masi aihana mamang da tha khodinggoina mahaki chaika ba afavono med aduga tanavono me sigumba chahi deba chelai deba mayam semduna lai habtare aduna handakse ingen tha je amu hawrakadore hawgodobu se nongnini da ngari ko maramasina hariba ingen tha sigi maroiba khara mayam da khodol tamjage hariba sida chaika ba tanavono med aduga sahi deba chelai deba aduga loinana hariba ingen tha sigi maroiba numit khara mayam da khodol tamjage hariba si ahan yam khangai dala sanjaba mungtina se adu lagi khara ahan sumnai nazaru basing adu mayam da khodol tamgadori ben haidra mayam hajiri ahamada ina thamjagador se ingen tha sigi maroiba numit khara gi matangda haipet ai larik amagi mateng logjarga pajarke madudi ingen gi nini pan beirai numita khwai ningjeng pibagi mapari namu pongbuning thopoi ek pokpaga mama mapani na kangpot ta hapnaga chingduna harau tayam phongdoktana chakcha haijana bana singbigi nungai raba thorom pangthui mipum tingna nungai yaifana lainaba paujel pi asumna haibirame ingel gi nini panba aduga loilena ingen thage taraga ni thoni panba ningthokaba numitki ayukta layingbi mahumnuna poreiromba poe nume asida angomgi apokpa poreiromba khurumgani poreiromba porangnaba nopok soraren kawbrun singba lai sing mathang songani haidana haibirame hariba sing asina ingen tha asige maroiba numi khara mayam khudol tamjabani loinana mathang thamjagidor bisina ingen tha asigi oina tanabu numi habi taragadi masik kari no abise mayam adum ayam di khangamani madudi aigi channel jengbiri bai gi video jengbiri bai sinau sing dum ayam sum khangbiramani habi tare mamang tha khuding dum semduna laksaba maram na habi tare adu ngasi video jengbiri ba sinau sing marakta tanabu numi sigi maroiba sikari nu khangdaba yarum basu ya aduna tanabu numi habi taragadi masi ayamba thawai panba jiba sangthok changchin gi matangda ayamba oinei habi tare haibidi ningol na mapam sangbu matamda tanabu numi ta sangbu phatte haidana habirame aduga maduja natana akhage thawai panba jiba ma thawai panba haibidi akhage huigumba hangdongumba loiba myam leini ko yonba natraga laiba matam natraga pusalakpa natra pithokiba habi tare masi tanabu numi se phatte aduga tanabu numi sida akhage imungdegi yumma matagi isilina obi ai leidra imungdegi mi ama mapan chakhiba habi tare haibidi yumdagi thokiba atopam famda leknabi atopam famda laigiba haitare si phatte aduga atopam fam amadigi gi yumda laktana laiba khopa lektana khotana laiba se masi su phatte tanabu numi koina masini thawai pamba jiba sangthok chakchin gi oina tanabu numi se phatte haidana habirame aduna hariba numit ani se sangol sel amusung thangja ingen thagi oina ni ko haiche masi ingen thagi oina sangol jam amusung thangja numi se tanabu numi ni haidana habirame aduga tanabu numi lergadi phatabu numi lergada phabu numi sulebamte aduna ingen thagi oina chaika numi haidana amal lebirame chaika numi se masi elendra da kaida yamba yaugande ko adubai hana dari ma thengni jabadi me anda kudol tamduna laksabani ingen gi chaika numi asi monday tuesday wednesday hariba numi ahum asini numi ahum se chaika numi haidana habirame masi chaika harigade mu kari no habise akhang bu yobirangani khangda bu yarom biya aduna chaika numi habi taragade afaba thawdok afaba thawram khudama adum pangthok pu yare habi tare chaika numi sida samna haribada yuma masaba jatra hoba adagi thaba ma hoba simpham ma hoba maduta natna porama laiba gari ma laiba leidra sigumba mayama habi tarsi ingen gi oina chaika numi se khangbiragadi monday tuesday wednesday hariba numi ahum sida tawragadi afabu oi habi tare chaukhot poigani habi tare aduga hariba ingen gi oina chaika numi monday tuesday wednesday je masigi yam nungaiba manang asigi biol singi marakta monday tuesday wednesday hariba ahum sida pokpi ba yawbiragadi masisu afaba ma oi habi tare hadak tha sigi wa nate ingen tha sida chaika numi se hariba numi ahum sidum oiduna leirgadabani aduna mamangda ingen tha da polakkiba adugumba sirinau sing yawbiramgani aduna monday tuesday wednesday da pokpi ba leiragadi hariba numi ahum sida pokpa adugumba haibidi chaika numi ahum sida pokpi ba adugumba sirinau singdi mayam marak tinbada kahane makok thongbo oiganba afawgumba oigedaba haiba tare haibidi mingchat leigedaba adugumba oigalli mayam marak tinbada afawo oiba mayam marak tinbada makok thongbo oiganba adugumba oi haiba tare aduna haribase mamangda akhoi ingen thagi oina chaika numi sida pokkiba isinaugi oina afabu oi aduga handa lakadoriba ingen tha sidasu akhoi angang unaba matamda hariba chaika numi ahumje masida pokpiba angang singdo madusu dum afabadum oigene habi tare akhoi punsido mingchat urong leigedaba habi tare
as masi haiduna su hariba angang sing natraga isin naw singna ai ji chai ka bana mi pokpuni na ai ja phoboi gani ya phoboi gani ai dra muktana le gadi ya hona bu khasu sangi ko mayam su loi hona ka dini adu hariba chai ka bana mi sira pokke ba isin naw se ma khoi ne khara adum hengan ba khara adum ma daw ya gan bani khangdi leidna adu ko oi haiba tare aduna chai ka bana mi se yam maru ina launai adu hariba ingen goina aina mathang thamjagadu ribasina chahi da ba musun chil hai da ba ki matang ne chahi da ba haiba tare gadi mamangi matamda halaman singna tha khudingo ina chahida basin jakse adum ngaktuna lai hai tare ngasi matamda chahida basin jakse sumaina khogi iduna lairambase kya khangna da maram na haiba tare natraga halaman singna takpiram da badigi khangna da maram na chigum basing ngakna dre hojikse khogi chahida ba hairga de khogi ni sagum ba dugum boina adumain laini ko masiju tongam ba mani sina aduga chahida ba iduna tha khudingo ina khogi ma thamameba tha khudingo ina aduna ingen thagina yempat ka common hariba ani si saba patte harame common se ai su kaino khangde adu haibir magi matungina thamjabani masi akhang bu si yarom gani aduga khangda bole ga su ahalaman singha pe hangbu adum khangbu yaungna rang nai tare yempat ka common ga hariba ani si sahi da bachin jang ne ingen thagina atoba tha da kai de sumaina haibirame aduga chilhaida ba haiba tare ga de lai chin batuni lai chin bijinga sing matamda nupi bisinga lai chin ade aduga mamangi matamde laisi aduga matik sinarami laisin mi matamda akhoi laisabini aduga maune habsi khangnaribani yet wai gi matungina aduna laisin masi yamna maru ina sudaunarami ko matam amada aduna yamna su pamnarami habitare aduga ngasi gi nupi bisingna de laisin masi adugumba kya kana taunadre habitare adubu khangjum da yada ba habitare madugi matungina haure haiba laisiga tharo haiba lai ani se masi ingen tha asida chinmaje fatte haidana haibirame masigi foloina haibadi chahida bada yampat ko komonga chalaida bada hauriga tharoga haibi singa se fatte haidana haibiramba se karigumba tawraba karigumba charaba karigumba chillaba adugumba miyo adu wathok yamganiba aduga isinga laithung pakkani haidana haibirameba masi kyamu chumi chumde aiso haibingamde adubu larikta halaman singna mamangdagi thamamba maramna masi akhoi du sukari gum khara de dum khangjim badi phai aidana ngasi gi asi lokhot sabani aidana haijari asi ga samana na mamang thagi adum ai hangna dum sigum ke ama thamduna laksabani aduna ingen thagi wenasu ingen thaji haura aba maramna masi tangai fadana khangde adaba chirinau sing ai gi view sing gi khanjaraga ngasi gi video si lokhot sabani aidana haijari ngasi gi video si matang swai du losinjage mamang da hariba tha sing asi gi maru khara adumaina sum semjaduna laksaba maramda matung taba ingen gi matung tarak hariba tha sing adusu adumai semjar kana haidana haijari ngasi gi video ingri bastin raw sing bu channel asna haininga ritana thaga profunduk sari matang swaida video si loisinjaragi kanglai fa imana yai fare